अनौब चही अहानब बॉम पोखाइबगे थौदोक ngarang ahing Imphal Police Station ki manung chanba Nagamapa Kangjabi Lekangom Lekai the Thokre Bom Pokhaibage Thondok Aduda Yumgi Thong Thongnaugi Mingsel Khara Akai to Nanke Adumapu Athing Bahing Webenu Yamata Sokapan Missy Minadi Tokogre Thondok Singarang Midang Pungtara Matweg Minute Yankemanga Chatpa Matamda Nagamapa Kangjabi Lekangom Lekai the Leba Lekangom Dorin Singh Apopa El Nabakumar Koba Nit Lamphel the Assistant Registrar Oina Tabak Toba Muyamaki Yumgi Tongal the Tokibani CCTV da uba footage ki matung ina ngarang ahing pung 13 ga minit 95 chatpa matamda mamai mamit khumba activa tongdura lakpa mi anina amuba machugi polythene bag ama gate ki flower bed da thamlamlaga khonglei thuna gari thoduna chen ki bani matam ikan kanadana minit 10 rongi matungda hairiba amuba plastic bag na yomlaba thamjilamba bom adu pokhai ki bani hairi Thongdok asi thokhraba tungda police bomb expert amadi forensic team laktuna bomb pokhai fam adu yengsanbaga loinana investigation sathake Thongdok asi ki matang na yumbu riba lekangom dore na phongdokhibada mi kungna tariba yumlakta bomb pokhai handuna aki akhang pohanbasi yamna laibak thibani kanana kari maram gi bomb asi pokhai halamribunu haiba maram khangde matungda asumna mirakta bomb pokhai hanbaki thongdok asi thokhan biganu santi thugai biganu ingna chignal hingzage haina mangna makha tan phongdokhe ngarang ahing da thokiba thodo si yam laibak thiba thodo ni asi akhodi kangjabi da yum si su yamna krik inana taba jaga sida yamna sakti leba bhom ma pokhai lam se yamna laibak thiba ni matung da si sumba thodok si thohaninde koi hana su sigumba kari kara adugumba karimta leibe su nate kari maram gi tawno su thoidok khangjade aduna mirakta smaina tawse matung da su tawbiganu sahi asiona ahanba bom pokhaibi thodok ngarang numidang thokre haibe thodok asi ngarang numidang pung barogi mamang khitang baro taramdai adoi da thokbani Imphal Police Station na konba Nagapal Kangjabi Laikangbam Lairak haiba mafam asdi leiba Nit Lamphel da Deep Assistant Registrar oiba Laikangbam Doren Singh koba miyo magi thongal makta thokbani haiba thodok asi atheng bahing da thokhiba maramna mafam asida asok apan misi mina makti thokpa lekhide camera person pot sar posam loina na problem service sar TOMTV news Imphal